Ngase yopung nipan lom tabada Kuki singna KAPLAKPA NONGMEI MARUNA PANBADAGI Moirang AC gi manung chana KWAKTA Municipal Council Ward number 3 dagi masagi CHAHI tarani thoi khakta NGAIRIBI NUPIMACHA ama SHOKLE Thogdodu da soklaba NUPIMACHA adugi maming Alima CHAHI taragani thoi apokpa MD Hassan kawi Alima na yumgi maningda kon feng duna leidingai da Kuki lalhoba singna NONGMEI kapsilakpadagi Alima gi nangal da panduna sokibane Mahag District Hospital Bisnupur da first aid piraba matungda Ras Medicity da pukhatuna makata ba layeng chathakre haidi Soklabi Alima hauze KWAKTA da laiba Radiant Public School da class 3 tamlibi mahairoine ningsing bayai thasigi kunga taret ki ayuk pung taret makhairom tarakpadagi Moirang ACG tera khongsang bi maning Lightel local dagi Kuki lalhoba singna maitai amade maitai pangkhal taba tera khongsang bi da NONGMEI amadi bom kapsilakpadagi state force amadi khul ngakpa volunteers singna handuna NONGMEI kapna rakhiba du ngasi ayuk phawba chathari Maikay ani gi marakta akanba mongda khut thoknaba sina maram oiraga tera khongsang bigi budau thangjing laishang gi maningda leiba maitai pangal gi laikai khuntak lan sikre